Ngon hả vậy? Ngon. Hello everyone, hꯧꯖꯤꯛ ꯑꯌꯨꯛꯀꯤ ꯄꯨꯡ 8 ꯇꯥꯔꯦꯕꯀꯣ. ꯑꯗꯣ ꯑꯩꯁꯦ ꯑꯌꯨꯛꯇ ꯏꯟꯇ꯭ꯔꯣ ꯇꯧꯍꯧꯗ꯭ꯔꯦꯕ ꯃꯣꯔꯅꯤꯡꯗꯣ. ꯑꯗꯨꯅ ꯁꯤꯒ ꯑꯗꯨꯝ ꯍꯥꯏꯖꯔꯦ. ꯂꯣꯏꯔꯦꯕꯀꯣ, ꯐ꯭ꯔꯦꯁ ꯑꯣꯏꯔꯦꯕ. ꯑꯗꯨꯗꯣ ꯑꯩ ꯚꯤꯗꯤꯑꯣꯗꯣ ꯍꯥꯏꯗꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯕꯗꯣ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣ ꯅꯝꯕꯗꯣ ꯈꯔ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯍꯧꯗ꯭ꯔꯦꯕ. ꯃꯤꯅꯤꯠ ꯃꯁꯤꯡꯗ ꯍꯥꯏꯗꯤ ꯈꯔ ꯋꯥꯠꯇꯅ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯍꯧꯗ꯭ꯔꯦ. ꯑꯗꯨꯗꯣ ꯑꯩꯅ ꯑꯗꯨꯝ ꯁꯤꯁꯤꯒꯤ ꯈꯔ ꯑꯗꯨꯝ ꯑꯩꯒꯤ ꯑꯌꯨꯛꯀꯤ ꯏꯟꯇ꯭ꯔꯣ ꯈꯔ ꯇꯧꯔꯛꯀꯦ ꯇꯧꯕꯅꯦꯕꯀꯣ. ꯑꯗꯣ ꯃꯌꯥꯝꯅ ꯂꯥꯟꯅ ꯈꯟꯕꯤꯒꯅꯣ. ꯍꯥꯏꯗꯤ ꯀꯩꯅꯣ ꯂꯥꯟꯅ ꯈꯟꯕꯤꯒꯅꯣ ꯍꯥꯏꯕꯣ, ꯑꯁꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ. ꯑꯗꯣ ꯃꯌꯥꯝ ꯀꯃꯥꯏ ꯇꯧꯅꯔꯤꯒꯦ? ꯑꯩꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤ. ꯑꯩꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯗ ꯂꯩꯌꯦꯕꯀꯣ. ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯇꯦꯕ. ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯅꯝꯕꯗꯣ ꯑꯗꯨꯝ ꯐꯖꯅ ꯅꯝꯕ ꯐꯪꯉꯦꯕ. ꯌꯨꯝꯗ ꯑꯣꯏꯗꯤ ꯈꯔ ꯊꯕꯛ ꯆꯤꯟꯕꯗꯨꯅꯈꯔ ꯐꯪꯗꯦꯕꯀꯣ. ꯑꯗꯨꯗꯣ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯈꯔ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ. ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ. ꯑꯗꯣ ꯉꯁꯤ ꯚꯤꯗꯤꯑꯣꯁꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯦꯕꯀꯣ. ꯑꯩ ꯃꯇꯦꯛ ꯈꯔ ꯍꯥꯏꯗꯤ ꯁꯤꯁꯦ ꯉꯥꯡꯕꯁꯦ ꯈꯔ ꯃꯇꯦꯛ ꯍꯥꯞꯆꯔꯛꯄꯅꯦꯕ. ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯕꯗꯣ ꯁꯦ ꯔꯨꯝꯁꯤꯒ ꯅꯝꯕꯅꯦꯕ. ꯁꯤ ꯑꯩꯈꯣꯏ ꯆꯦꯒꯤ ꯁꯦ ꯔꯨꯝꯁꯤꯒ ꯅꯝꯕꯅꯦꯕꯀꯣ. ꯑꯗꯣ ꯑꯩꯈꯣꯏ ꯆꯦꯒꯤ ꯑꯇꯩ ꯕꯦꯛꯒ꯭ꯔꯥꯎꯟꯗꯣ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ. ꯃꯤ ꯂꯥꯡꯕꯗꯣ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ. ꯑꯗꯨꯗꯨꯅ ꯁꯤꯒ ꯔꯨꯝꯗ ꯑꯣꯏꯅ ꯅꯝꯃꯦ. ꯊꯣꯡ ꯊꯤꯡꯖꯤꯜꯂꯒ ꯅꯝꯃꯤꯅꯤ. ꯑꯗꯣ ꯁꯤ ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯌꯦꯡꯃꯤꯟꯅꯔꯁꯦ. ꯌꯥꯔꯦ ꯂꯥꯡꯉꯛꯑꯅꯨꯕ. ꯍꯜꯂꯣ ꯑꯦꯚ꯭ꯔꯤꯋꯥꯟ, ꯉꯁꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯅꯝꯕꯗꯨꯅ ꯂꯥꯛꯑꯦ. ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯁꯤꯒ ꯂꯩꯔꯦ. ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯑꯗꯨꯗꯒꯤ ꯁꯤꯒ ꯀꯩꯅꯣꯁꯨ ꯂꯩꯌꯦꯕꯀꯣ. ꯍꯥꯏꯗꯤ ꯑꯣꯝꯂꯦꯠ ꯄꯅꯤꯔ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯕꯗꯣ. ꯁꯤꯒ ꯂꯩꯔꯦ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ. ꯆꯥꯕ ꯍꯧꯔꯒꯦ. ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯩꯁꯦ. ꯍꯣꯔꯦꯟ ꯚꯤꯗꯤꯑꯣ ꯃꯨꯠꯄ꯭ꯔꯥ ꯌꯦꯡꯉꯨ ꯈꯪꯕ꯭ꯔꯥ? टमाटर भाव
ꯇꯨꯝꯗꯣꯏꯅꯣꯒ ꯃꯣꯏꯅ ꯑꯃꯃꯝ ꯌꯥꯝ ꯍꯥꯎꯕ hát hơn là được. ꯑꯗꯨꯝ ꯃꯌꯥꯝ ꯑꯩ ꯆꯥꯕꯁꯤ ꯂꯣꯏꯔꯦ ꯉꯁꯤ ꯏꯟꯖꯥꯡꯁꯦ ꯐꯖꯅ ꯍꯥꯎꯔꯦ ꯑꯩ ꯆꯥꯛ ꯂꯥꯝꯃꯒ ꯆꯥꯕꯅ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯎꯔꯦꯕꯀꯣ ꯑꯗꯨꯗꯣ ꯃꯌꯥꯝ ꯃꯊꯪꯗ ꯑꯃꯨꯛ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏ ꯚꯤꯗꯤꯑꯣ ꯄꯨꯖꯔꯛꯀꯦ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯊꯦꯡꯅꯔꯁꯦ ꯕꯥꯏ ꯕꯥꯏ